ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯆꯦꯅ ꯐꯛ ꯊꯥꯏꯗꯣ ꯁꯣꯝꯗ ꯃꯁꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯥꯕ ꯌꯥꯗ꯭ꯔꯣ? ꯈꯔ ꯑꯝꯇ ꯆꯤꯡꯊꯣꯛꯄꯤꯌꯨ꯫ ꯐꯖꯗꯣꯟ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯥꯏꯔꯒ ꯃꯆꯤꯜꯗꯨ ꯄꯩꯊꯣꯛꯇꯨꯅ ꯐꯛ ꯃꯁꯤ ꯈꯔ ꯍꯦꯟꯖꯤꯜꯂꯤꯕꯗꯨ ꯆꯤꯡꯊꯣꯛꯈꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯗ ꯀꯩꯊꯦꯜ ꯀꯥꯔꯛꯄꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯍꯥꯛ ꯄꯣꯠꯐꯝ ꯐꯝꯃꯤ꯫ ꯐꯖꯇꯣꯟꯒ ꯍꯦꯛ ꯊꯪꯅꯗꯨꯅ ꯐꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯣꯟꯕ ꯄꯣꯠ ꯑꯗꯨꯃꯛ ꯃꯍꯥꯛꯁꯨ ꯌꯣꯜꯂꯤ꯫ ꯐꯤ ꯐꯅꯦꯛꯅꯤ, ꯄꯨꯟꯅ ꯍꯦꯛꯇ ꯌꯣꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯨ ꯐꯛꯇꯨ ꯁꯠ ꯊꯥꯏ꯫ ꯃꯗꯨꯗ ꯐꯖꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏ, ꯇꯞꯅ ꯊꯥꯕ ꯌꯥꯗ꯭ꯔ ꯐꯛꯇꯨꯕꯣ? ꯁꯣꯝꯗ ꯁꯥꯃꯤꯟ ꯂꯣꯏꯅ ꯐꯪꯏ꯫ ꯁꯅꯥꯇꯣꯝꯕꯤ ꯈꯨꯝꯂꯨꯗꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕ ꯍꯧꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯊꯩ꯫ ꯐꯤ ꯃꯁꯤ ꯑꯃꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯗꯨꯅ ꯃꯃꯥꯏ ꯃꯄꯥꯗ ꯍꯨꯝꯃꯤ꯫ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯐꯖꯇꯣꯟ ꯃꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯐꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯣꯠ ꯑꯃꯠꯇ ꯍꯦꯛ ꯁꯤꯠꯇ꯭ꯔꯤ꯫ ꯈꯨꯂꯥꯡꯈꯥ ꯀꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯤ꯫ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯆꯠꯄ ꯅꯨꯄꯤ ꯑꯃꯗ ꯍꯥꯏ, ꯏꯆꯦ ꯐꯅꯦꯛ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯐꯖ ꯐꯖꯕ ꯌꯥꯝꯅ ꯌꯥꯎꯏ, ꯍꯣꯡꯅ ꯄꯤꯒꯦ, ꯐꯅꯦꯛ ꯌꯦꯡꯁꯤ꯫ ꯅꯨꯄꯤꯗꯨ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤ꯫ ꯐꯖꯇꯣꯟ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯣ? ꯉꯁꯤꯗꯤ ꯉꯟꯇꯥꯅꯁꯨ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯨꯂꯥꯡꯈꯥꯐꯥꯎ ꯀꯧꯕ ꯉꯝꯗꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯗ ꯑꯩ꯫ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯪꯂꯛꯏ꯫ ꯐꯖꯇꯣꯟꯅ ꯃꯗꯨꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯁꯅꯥꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯆꯦ ꯁꯣꯝꯗ ꯀꯔꯤ ꯌꯦꯡꯁꯤꯒꯦ? ꯁꯣꯝꯗ ꯆꯪꯂꯛꯑꯣ꯫ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯈꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯀ ꯍꯥꯏ, ꯏꯆꯦ ꯁꯣꯝꯗ ꯈꯔꯒ ꯆꯪꯁꯤꯟꯕꯤꯌꯣ꯫ ꯏꯆꯦꯅ ꯂꯦꯞꯄꯤꯗꯣ ꯃꯤꯒꯤ ꯃꯄꯥꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯔ ꯆꯪꯁꯤꯟꯈꯤ꯫ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣꯃꯅꯤ꯫ ꯐꯖꯇꯣꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯐꯅꯦꯛ ꯌꯦꯡꯁꯤ ꯍꯥꯏꯔꯛꯏꯁꯦ? ꯁꯤ ꯐꯖꯕꯅꯤ, ꯃꯁꯂꯥꯏꯅꯤ, ꯈ꯭ꯋꯥꯡꯗ ꯁꯥꯕ, ꯃꯆꯨꯒꯥꯏꯁꯤ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯥꯛꯄꯅꯤ꯫ ꯅꯪꯒꯤꯔꯣ? ꯅꯪꯒꯤ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅꯤꯅ ꯑꯌꯥꯛꯄꯅ ꯄꯛꯅꯤ꯫ ꯌꯦꯡꯉꯣ ꯁꯣꯝꯗꯁꯨ ꯂꯩꯔꯤ꯫ ꯁꯤꯅꯅꯦ ꯑꯔꯪꯕ ꯍꯥꯞꯄ꯫ ꯀꯔꯝꯕ ꯄꯥꯝꯒꯦ ꯌꯦꯡꯉꯣ꯫ ꯅꯨꯄꯤꯗꯨꯅ, ꯁꯤꯒꯤ ꯑꯔꯪꯕ ꯍꯥꯞꯄꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯩꯅꯦ꯫ ꯐꯖꯕꯅꯤ, ꯍꯧꯖꯤꯛꯀꯥꯟ ꯁꯤꯗꯅꯦ ꯇꯥꯟꯅꯩꯁꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯪꯗꯦ, ꯃꯧ ꯅꯍꯥ ꯈꯪꯗꯦ, ꯑꯔꯪꯕꯤ ꯍꯥꯞꯄꯁꯤꯅꯕꯨ ꯃꯔꯣꯜ ꯑꯃ ꯂꯧꯊꯕꯅꯤ꯫ 2-3ꯇ ꯉꯥꯏꯔꯦ꯫ ꯌꯦꯡꯉꯣ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯐꯖꯇꯣꯟꯗꯤ ꯃꯊꯃꯣꯏꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈ꯭ꯋꯥꯡꯁꯦ ꯅꯥꯕ ꯃꯈꯩ ꯐꯝꯂꯛꯄꯁꯤꯗꯅ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯔꯗꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯂꯥꯛꯄ ꯃꯥꯒꯤꯗꯅ ꯃꯤ ꯍꯦꯛꯇ ꯆꯪꯉꯤ꯫ ꯑꯩꯒꯤ ꯗꯥꯎꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯌꯥꯁꯦ ꯀꯥꯗꯤ ꯀꯥꯈꯠꯆꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯤ ꯍꯦꯛ ꯑꯍꯥꯟꯈꯤꯗ꯫ ꯍꯩꯃꯥ, ꯆꯥꯅꯕꯒꯤ ꯐꯅꯦꯛ ꯀꯥꯏꯁꯤ ꯂꯩꯈꯤꯗꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ? ꯍꯣꯏ, ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ, ꯌꯣꯝꯁꯤꯟꯕꯤꯔꯣ꯫ ꯍꯣꯏ ꯑꯍꯥꯟꯕ ꯈꯨꯂꯥꯡꯈꯥꯅꯤꯅ ꯍꯣꯡꯅ ꯄꯤꯔꯕꯅꯤ꯫ ꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯁꯤ ꯁꯦꯠꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯣ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯎꯀꯣ ꯏꯆꯦ꯫ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯦꯜꯁꯤꯗ ꯂꯩꯔꯦ, ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯅꯨꯄꯤꯗꯨ ꯆꯠꯈꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯁꯦꯜꯗꯨ ꯃꯈꯨꯠꯇ パイꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯖꯩ, ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯗꯧꯔꯤ꯫ ꯀꯩꯊꯦꯜ ꯂꯩꯔꯤꯕꯤ ꯃꯥꯅ ꯉꯟꯇꯥꯅ ꯍꯦꯛ ꯆꯥꯟꯕꯤꯔꯤ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ꯫ ꯃꯈꯨꯠꯇꯨ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯀꯨ ꯀꯩꯊꯦꯜ ꯂꯩꯔꯤꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯄꯣꯠ ꯌꯥꯝꯅ ꯁꯤꯠꯍꯟꯕꯤꯌꯨꯀꯣ꯫ ꯌꯥꯝꯅ ꯌꯣꯟꯗꯕꯒ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯌꯣꯟꯖꯒꯦ꯫ ꯐꯖꯇꯣꯟ ꯃꯥꯗꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯁꯨ ꯅꯥꯔꯤ, ꯃꯈꯣꯏꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯊꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦ꯫ ꯁꯦꯜ ꯑꯁꯤ ꯄꯥꯏꯔꯒ ꯑꯩꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯨ ꯀꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ꯫ ꯊꯣꯛꯅ ꯃꯤꯠ ꯅꯥꯏꯗꯀꯣ꯫ ꯃꯃꯥꯏꯗꯨ ꯃꯉꯣꯟꯂꯣꯝꯗ ꯍꯥꯟꯅ ꯌꯦꯡꯂꯨꯗ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯤ ꯐꯖꯇꯣꯟꯒꯤ ꯃꯇꯧꯗꯨ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯎꯖꯩ꯫ ꯍꯥꯏꯖꯩ ꯃꯆꯤꯜꯗꯨꯗ, ꯀꯩꯅꯣ ꯃꯃꯥꯏꯈꯩꯁꯦ ꯉꯁꯤꯗꯤ ꯏꯄꯩꯗ꯫ ꯉꯁꯤꯒꯤ ꯄꯣꯠ ꯁꯤꯠꯂꯝꯈꯤꯗꯧ ꯃꯥꯟꯗꯦ꯫ ꯄꯣꯠ ꯁꯤꯠꯇ꯭ꯔꯕꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯩꯕꯅꯤ ꯃꯥꯗꯤ꯫ ꯑꯩꯒꯤ ꯁꯤꯠꯄꯁꯤꯗ ꯃꯃꯥꯏꯒ ꯂꯩꯊꯣꯛꯇꯅ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯈꯣꯏꯗꯧꯁꯦ ꯁꯤꯠꯍꯟꯒꯦ, ꯍꯦꯛꯇ ꯀꯧꯁꯤꯟꯒꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯂꯞ ꯍꯦꯛꯇ ꯀꯧꯏ, ꯏꯆꯦ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯁꯛꯇꯝ ꯑꯃ ꯇꯧꯏꯗ꯫
ꯀꯅꯥꯒ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯅꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝꯅꯤꯗ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯝꯊꯣꯛꯅꯕ ꯑꯣꯏꯔꯦ ꯍꯣ ꯄꯣꯝꯅꯕ ꯖꯥꯠꯅꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯏꯆꯦ ꯉꯁꯤꯒꯤꯕꯨ ꯄꯣꯠ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯀꯌꯥꯝ ꯁꯤꯠꯂꯕ ꯑꯩꯗꯤ ꯊꯣꯛꯂꯛꯄꯒ ꯊꯦꯡꯂꯦ ꯍꯧꯖꯤꯛꯇ ꯈꯨꯂꯥꯡꯈꯥ ꯀꯧꯔꯤꯕꯁꯤꯅꯤ ꯏꯆꯦ ꯌꯥꯝ ꯁꯤꯠꯂꯝꯗꯧ ꯃꯥꯜꯂꯤꯗ ꯏꯆꯦꯗꯤ ꯍꯣꯏ ꯁꯤꯠꯂꯦ ꯌꯥꯝ ꯁꯤꯠꯂꯦ ꯉꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯁꯤꯠꯂꯦ ꯍꯩꯃ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯄꯩꯊꯣꯛꯂꯤꯕ ꯄꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯏꯅꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯪꯂꯤꯕꯗꯨꯅ ꯍꯩꯃ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯎꯒꯟꯕ ꯑꯣꯏꯔꯦ ꯄꯣꯠ ꯁꯤꯠꯇꯕꯒꯤꯁꯨ ꯁꯥꯎꯕ ꯁꯤꯠꯄꯩꯁꯨ ꯁꯥꯎꯕ ꯈꯪꯖꯗ꯭ꯔꯦꯗ ꯍꯣ ꯈꯪꯖꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯍꯦꯛ ꯃꯔꯩꯌꯨ ꯑꯗꯨꯅ ꯐꯅꯤ ꯃꯆꯤꯜ ꯑꯗꯨꯗ ꯑꯣꯏꯅ ꯁꯣꯜꯂꯤ ꯃꯇꯥ ꯑꯃꯅꯤꯅ ꯁꯤꯗꯤ ꯄꯨꯟꯁꯤꯟꯅꯔꯣꯏꯗ ꯑꯩ ꯅꯣꯏꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯀꯦ ꯇꯧꯏ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯐꯖꯇꯣꯟꯅ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯏꯅ ꯇꯧꯏꯅꯣ ꯃꯥꯒꯤꯁꯦ ꯇꯧꯒꯦꯝꯅ ꯇꯧꯔꯤꯅꯦꯕ ꯅꯨꯡꯁꯤꯗꯕꯅ ꯑꯣꯟꯊꯣꯛꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕꯁꯦ ꯃꯥꯒ ꯊꯪꯅꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯤ ꯐꯅꯦꯛ ꯌꯣꯜꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯂꯔꯤ ꯐꯖꯇꯣꯟꯅ ꯕꯦꯝꯃ ꯁꯣꯝꯗ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯐꯤ ꯐꯖꯕ ꯌꯥꯎꯔꯤ ꯀꯔꯝꯕ ꯌꯦꯡꯁꯤꯒꯦ ꯆꯪꯂꯛꯎ ꯁꯅꯥꯇꯣꯝꯕꯤꯅꯁꯨ ꯍꯥꯏ ꯂꯩꯁꯥꯕꯤꯁꯥ ꯁꯣꯝꯗ ꯐꯤ ꯐꯅꯦꯛ ꯐꯖꯕꯗꯤ ꯁꯣꯝꯗ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯝꯗꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯂꯥꯎꯅꯤ ꯅꯣꯏꯕꯣ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯄꯣꯠꯐꯝ ꯑꯅꯤꯗꯨꯗ ꯐꯠ ꯌꯦꯡꯂꯒ ꯃꯈꯥ ꯊꯪꯅ ꯐꯝꯂꯤꯕ ꯐꯖꯇꯣꯟꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯃꯩ ꯍꯦꯛ ꯂꯩꯁꯤꯟꯈꯤ ꯃꯗꯨꯗ ꯐꯖꯇꯣꯟ ꯑꯃꯨꯛꯀ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯩꯕꯛ ꯑꯁꯤꯕꯨ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯆꯪꯕꯁꯤꯕꯨ ꯀꯔꯤ ꯑꯁ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯤꯗ ꯅꯣꯛꯈꯤ ꯌꯦꯡꯉꯨꯅꯦ ꯈꯣꯏꯗꯧꯁꯤ ꯆꯤꯛꯂꯤꯗ ꯐꯖꯇꯣꯟ ꯅꯣꯛꯆꯩ ꯍꯔꯥꯎꯖꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯀꯔꯝꯕ ꯌꯦꯡꯁꯤꯒꯦ ꯂꯩꯁꯥꯕꯤ ꯏꯅꯝꯃ ꯐꯤ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯅꯣꯡꯃꯗ ꯏꯟꯅꯕ ꯑꯣ ꯐꯖꯕ ꯌꯥꯝꯅ ꯌꯥꯎꯏ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ ꯁꯣꯝꯗꯁꯨ ꯂꯩꯔꯤꯀꯣ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯃꯤꯠꯆꯤꯅ ꯐꯖꯇꯣꯟꯗ ꯍꯦꯛ ꯌꯦꯡꯉꯤ ꯐꯖꯇꯣꯟꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯐꯖꯇꯣꯟꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯑꯗꯣꯝꯗ ꯂꯦꯞꯄꯨ ꯑꯗꯣꯝꯗꯒꯤ ꯄꯣꯠ ꯂꯩꯔꯕꯗꯤ ꯁꯣꯝꯗ ꯂꯦꯞꯄꯛꯀꯅꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯨ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯕꯦꯝꯃ ꯁꯣꯝꯗ ꯈꯔ ꯆꯪꯁꯤꯜꯂꯨ ꯃꯇꯝ ꯐꯠꯇꯦ ꯆꯪꯁꯤꯜꯂꯨ ꯃꯤꯒꯤ ꯃꯄꯥꯗ ꯍꯦꯟꯖꯤꯟꯅ ꯂꯦꯞꯄꯒ ꯌꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯦ ꯀꯔꯝꯕ ꯌꯦꯡꯁꯤꯕ ꯈꯜꯂꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯀꯔꯝꯕ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯅꯩ ꯑꯃꯨꯛ ꯍꯥꯏ ꯈꯜꯂꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯁꯛ ꯐꯖꯕꯅꯦ ꯐꯤ ꯂꯩꯗꯧꯔꯤꯕꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯕꯦꯝꯃ ꯈꯔ ꯋꯥꯡꯕꯤ ꯅꯪꯒꯤꯔꯥ ꯑꯣꯏꯅꯃ ꯃꯥꯅꯤ ꯑꯩꯒꯤꯅꯤ ꯃꯥꯏꯊꯣꯡ ꯀꯥꯏꯗꯣ ꯇꯕꯪ ꯑꯗꯨꯒꯤ ꯐꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯄꯛꯆꯅꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯣ ꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯛꯀꯗ꯭ꯔꯅꯦ ꯍꯩꯃ ꯄꯛꯀꯅꯤ ꯀꯩꯅꯣ ꯁꯤꯀꯣ ꯏꯟꯁꯤꯜꯂꯨꯁꯦ ꯏꯟꯁꯤꯜꯂꯒ ꯌꯦꯡꯕ ꯌꯥꯕꯗꯨꯕꯣ ꯏꯅꯝꯃ ꯇꯧꯒꯦꯁꯦ ꯍꯥꯏꯔꯒ ꯈꯔ ꯍꯧꯒꯠꯇꯨꯅ ꯐꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯐꯖꯔꯦ ꯀꯩꯅꯣ ꯑꯗꯨ ꯃꯉꯥꯏ ꯑꯗꯣ ꯃꯆꯨꯗꯣ ꯏꯟꯕꯗ ꯂꯝ ꯉꯥꯟꯊꯣꯛꯏ ꯐꯖꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯑꯃ ꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯔꯦꯗ ꯏꯅꯝꯃ ꯑꯗꯨꯅꯤ ꯏꯅꯝꯃꯗꯤ ꯆꯤꯟꯊꯤꯗꯕꯅꯤ ꯄꯛꯆꯔꯦ ꯑꯗꯨꯅ ꯑꯗꯨ ꯂꯧꯔꯣ ꯑꯗꯣ ꯏꯅꯝꯃ ꯃꯃꯜ ꯀꯥꯏꯗꯤ ꯋꯥꯡꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯗꯧꯕꯩ ꯃꯃꯜ ꯋꯥꯡꯅ ꯍꯥꯏꯗꯣꯏꯅꯣ ꯄꯣꯠ ꯇꯥꯡꯅ ꯌꯣꯟꯗꯦ ꯑꯩ ꯏꯅꯝꯃꯗꯤꯅꯦ ꯍꯣꯡꯅ ꯉꯥꯛꯇꯅꯤ ꯌꯣꯜꯂꯤꯁꯤ ꯑꯗꯣ ꯁꯤꯕꯨ ꯀꯌా ꯍꯥꯏꯗꯣꯏꯅꯣ ꯈꯔ ꯇꯥꯔꯒ ꯍꯥꯏꯔꯛꯎꯀꯣ ꯃꯤꯉꯣꯟꯗ ꯀꯥꯏꯗꯤ 150 ꯁꯣꯟꯕꯅꯤ ꯅꯈꯣꯏ ꯑꯣꯏꯕꯒꯤ ꯏꯅꯝꯃꯅꯈꯔ ꯇꯥꯕꯤꯔꯒꯦ 150ꯗꯣ ꯇꯧꯔꯝꯃꯣ ꯌꯥꯝꯃꯜꯂꯤ ꯀꯩꯅꯣ ꯏꯅꯝꯃ ꯈꯔꯒ ꯇꯥꯎꯋꯣ ꯈꯔꯒ ꯇꯥꯕꯤꯌꯨ ꯍꯩꯃ ꯇꯥꯔꯁꯤꯗꯤ ꯂꯨꯄꯥ 10 ꯇꯥꯔꯕꯅꯤ 150 ꯄꯤꯔꯣꯈꯔꯒ ꯇꯥꯕꯤꯌꯨꯗ ꯏꯅꯝꯃ ꯅꯈꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯐꯤ ꯐꯅꯦꯛ ꯑꯃ ꯌꯣꯟꯕꯗ ꯀꯩꯁꯨ ꯁꯦꯟꯗꯣꯡ ꯂꯩꯕ ꯅꯠꯇꯦ ꯂꯨꯄꯥ 4-5ꯇꯅꯤ ꯏꯅꯝꯃ ꯈꯣꯏꯅ ꯅꯞꯂꯒ ꯌꯣꯟꯖꯔꯤꯕ ꯑꯁꯨꯝꯅ ꯇꯧꯔꯒ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯗꯨꯗ ꯍꯥꯏ ꯀꯣꯛ ꯄꯤꯊꯣꯛꯑꯝꯕ ꯌꯥꯔꯤꯁꯦ ꯐꯤ ꯑꯁꯨꯛ ꯐꯖꯔꯕꯁꯤꯕꯨ ꯍꯦꯛ ꯍꯥꯏ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯜꯗꯨ ꯁꯨꯅ ꯄꯤꯔꯝꯃꯦ ꯏꯅꯝꯃ ꯁꯤꯗ ꯂꯩꯔꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯁꯨꯔꯝꯂꯅꯤ ꯑꯗꯨ ꯏꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯣꯀꯣ ꯍꯣꯏ ꯏꯅꯝꯃ ꯃꯇꯨꯡꯗꯁꯨ ꯏꯅꯝꯃꯒꯤꯗ ꯂꯩꯕ ꯂꯥꯛꯎꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯐꯖꯇꯣꯟꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯁꯣꯜꯂꯤ ꯂꯨꯄꯥ 100-50 ꯈꯛꯇ ꯄꯤꯕ ꯐꯤ ꯑꯁꯤꯕꯨ 150ꯗꯤ ꯍꯦꯛꯇ ꯌꯣꯜꯂꯤ ꯍꯥꯏꯕ ꯑꯄꯪꯕꯤ ꯂꯩꯁꯥꯕꯤꯁꯤꯗꯒꯤ ꯍꯦꯛꯇ ꯀꯣꯠꯍꯧꯏ ꯍꯥꯏꯕ ꯍꯩꯈ꯭ꯔꯦ ꯊꯣꯛꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯅꯣꯛꯐꯦꯠꯀ ꯇꯧꯕ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯇꯞꯅꯁꯨ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯃꯁꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯄꯣꯠ khara sitpaineba karigino aigina amta sitriba he kaithel leirembi ma karigino nangna asan mirai asuk yam nairibase sai ayuktagi natro
ꯑꯩꯅ ꯁꯤꯗ ꯈ꯭ꯋꯥꯡ ꯅꯥꯈꯩ ꯐꯝꯂꯤꯕꯁꯦ ꯉꯔꯥꯡꯁꯨ ꯈꯨꯂꯥꯡꯈꯥꯗ ꯀꯧꯔꯒ ꯌꯨꯝꯗ ꯀꯨꯝꯃꯤ ꯉꯁꯤꯅ ꯈꯨꯂꯥꯡꯈꯥꯕꯨ ꯀꯧꯗꯈꯩ ꯌꯨꯝ ꯍꯟꯗꯣꯏꯔꯏꯕꯣ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯆꯩ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯁꯤꯔ ꯈꯪꯗꯦꯗ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯕꯅꯤꯅ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯟꯅꯗꯦ ꯁꯤꯡꯖꯨ ꯆꯥꯕꯅ ꯐꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯆꯦ ꯁꯤꯡꯖꯨ ꯆꯥꯁꯤꯗꯅ ꯑꯩ ꯂꯩꯒꯦ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯩꯌꯦ ꯑꯩ ꯂꯩꯊꯣꯛꯀꯦ ꯍꯥꯎꯅ ꯆꯥꯁꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯁꯤꯡꯖꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯑꯩ ꯂꯩꯔꯨꯒꯦꯗꯣ ꯃꯃꯥꯏꯗꯨ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣ ꯆꯥꯅꯤꯡꯕ ꯅꯪ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯋꯣ ꯑꯩꯈꯣꯏꯗꯤ ꯆꯥꯖꯅꯤꯡꯗꯦ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯦꯗꯤ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯖꯕꯗꯥꯏꯅꯦ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯀꯅꯥꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯅꯣ ꯅꯪ ꯑꯗꯨꯝ ꯆꯥꯖꯧ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯍꯩꯃ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯅꯣꯛꯅꯤꯡꯉꯤꯗ ꯀꯩꯗ ꯅꯣꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯩꯗ ꯅꯣꯛꯅꯤꯡꯉꯤꯁꯤꯕꯣ ꯍꯩꯃ ꯑꯃꯨꯛ ꯁꯥꯎꯔꯕ꯭ꯔꯣ ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯁꯤ ꯉꯁꯤ ꯌꯥꯝꯅ ꯁꯧ ꯁꯧ ꯂꯥꯎꯔꯤꯕꯁꯤꯕꯣ ꯅꯊꯧ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯃꯥꯏꯗꯨ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯊꯣꯛꯑꯣ ꯑꯣꯟꯊꯣꯛꯑꯣꯕ ꯀꯩꯅꯣꯝꯅꯤꯅꯦ ꯏꯆꯦ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯈꯥ ꯁꯝꯊꯅ ꯁꯨꯝ ꯋꯥ ꯉꯥꯡꯗꯅ ꯂꯩꯔꯤꯕꯁꯤꯕꯣ ꯅꯪꯒꯤ ꯐꯝꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯕ ꯍꯩꯇꯕ꯭ꯔꯣ ꯍꯩꯔꯛꯏꯁꯦ ꯄꯣꯠ ꯁꯤꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯁꯤꯠꯇꯕ ꯅꯨꯃꯤꯠ ꯌꯥꯝ ꯌꯥꯎꯏ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ ꯈꯟꯅ ꯁꯥꯎꯗꯦ ꯅꯪ ꯂꯣꯏ ꯈꯪꯂꯣꯍꯦ ꯈꯪꯉꯤ ꯀꯩꯅꯣ ꯃꯤꯅ ꯑꯩꯒꯤꯗ ꯄꯣꯠ ꯂꯩꯕ ꯎꯔꯒ ꯏꯆꯦꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ ꯑꯩ ꯎꯕ ꯆꯠꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯖꯍꯧ ꯁꯅꯥꯇꯣꯝꯕꯤ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯃꯤ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯩꯗꯨꯅꯤ ꯀꯥꯟꯅꯗꯦ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯁꯤꯡꯖꯨ ꯆꯥꯒꯦ ꯑꯩ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯐꯖꯇꯣꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯊꯃꯣꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯡꯂꯤ ꯑꯩꯒꯤ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇꯕ ꯑꯗꯨꯒ ꯃꯥꯒꯤꯅ ꯄꯪꯁꯤꯠꯇ ꯁꯤꯠꯂꯤ ꯃꯥꯒꯤ ꯄꯣꯠ ꯁꯤꯠꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯇꯁꯦꯡꯅ ꯄꯦꯟꯗꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯍꯤꯡ ꯀꯥꯏꯁꯦ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯅ ꯐꯤꯔꯣꯜ ꯌꯣꯟꯃꯤꯟꯅꯔꯒ ꯃꯥꯒꯤ ꯈꯛꯇ ꯁꯤꯠꯄ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯇꯨꯝꯕꯤ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯝꯒꯅꯤ ꯐꯖꯇꯣꯟ ꯄꯣꯠꯀ ꯁꯤꯠꯇꯕꯅꯤ ꯊꯪꯅꯔꯤꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧꯃꯛꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯤꯡꯖꯨꯒ ꯃꯈꯦꯠ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯆꯥꯔꯛꯄꯅꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯍꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯃꯌꯨꯝ ꯌꯧꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯂꯤꯕꯗꯣ ꯁꯣꯏꯗꯅ ꯃꯍꯥꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯝꯒꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯄꯣꯠ ꯂꯩꯕ ꯆꯪꯒꯗꯕ ꯃꯤꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯤꯡꯁꯤꯟꯕ ꯃꯁꯤꯒꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯃꯁꯤ ꯅꯠꯇꯅ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯏꯅ ꯆꯤꯡꯅꯔꯛꯂꯕꯅꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯄ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗꯣ ꯃꯃꯥꯏ ꯍꯦꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯈꯤꯗꯣꯏꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯃꯇꯧꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯅꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯤꯕꯁꯤꯅꯤ ꯑꯩ ꯍꯣ ꯅꯪꯁꯨ ꯇꯧꯔꯣ ꯃꯤꯅꯤ ꯍꯦꯛꯇ ꯍꯦꯜꯍꯟꯕ ꯌꯥꯕ꯭ꯔꯣ ꯁꯦꯜꯕꯨ ꯀꯌꯥꯝ ꯇꯤꯡꯅꯤꯒꯦ ꯏꯆꯦꯒ ꯈꯪꯅꯕ ꯃꯥꯏꯕꯤ ꯑꯃꯁꯨ ꯂꯩ ꯃꯉꯣꯟꯗ ꯁꯤꯒꯤ ꯋꯥꯁꯦ ꯇꯥꯟꯅꯕꯁꯨ ꯌꯥꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯁꯦ ꯌꯥꯗꯣꯏꯔꯣ ꯌꯥꯅꯤꯗ ꯏꯆꯦꯒꯤꯗꯤ ꯌꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯁꯣꯏꯗꯕꯤ ꯍꯦꯛꯇ ꯆꯠꯂꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯥꯒꯤꯅ ꯑꯗꯨꯝ ꯄꯣꯠ ꯁꯤꯠꯄ ꯑꯩꯒꯤꯅ ꯁꯨꯛꯁꯤꯠ ꯁꯤꯠꯇꯕ ꯃꯥꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯍꯦꯜꯍꯟꯕ ꯌꯥꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯒ ꯃꯥꯏꯕꯗꯨꯗ ꯖꯟꯇ꯭ꯔꯗꯅꯤ ꯈꯪꯗꯦ ꯀꯔꯤꯗꯅꯤ ꯈꯪꯗꯦ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯅ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯅꯤꯡꯅꯅꯕ ꯃꯤꯕꯨ ꯍꯦꯛꯇ ꯁꯨꯝꯅꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯌꯥꯝ ꯑꯃ ꯁꯣꯟꯖꯤꯜꯂꯕ ꯃꯗꯨ ꯄꯥꯏꯗꯨꯅ ꯅꯪꯅ ꯄꯣꯠꯐꯝ ꯐꯝꯂꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯅꯪꯅ ꯍꯦꯟꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯁꯤꯠꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯈꯔ ꯁꯤꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯉꯛꯆꯥꯎ ꯊꯦꯛꯂꯤꯕ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯅꯝꯊꯨꯒꯦ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ ꯑꯗꯨꯗꯤ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯉꯟꯇꯥ ꯍꯦꯛꯇ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯍꯣꯏ ꯏꯆꯦ ꯁꯣꯏꯅꯒꯨꯝꯁꯤꯀꯣ ꯁꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯇꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯇꯣꯟ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯃꯃꯤꯠ ꯑꯗꯨꯗꯅ ꯉꯁꯥꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯎꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯁꯪ ꯎꯗꯨꯅ ꯂꯩ ꯃꯗꯨꯅ ꯑꯣꯏꯔꯦ ꯃꯥꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯠꯇꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯐꯖꯇꯣꯟ ꯃꯃꯤꯠ ꯎꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯃꯃꯤꯠ ꯑꯗꯨꯗꯅ
Ngasay Sanatombi utkhiba mawong matawdu sangsang uduna lay. Maduna oiri mani hekta saunginglibasi. Asumna ahing asi mahauzinkhre mathangi ayukni Phazaton nganta haugattuna tauba yaba imungi thabak khara tawsilamlaga mafina lapsettuna mayumdagi thoi. Mamong nupida asumna hairami. Ai thabakni yamna luba thabakni thenglakpa yai ngalakpa yai tamba ngamba nate phaza phazan leiram sat mayumdagi thoi mase Tombi Sana hoigi da sangsinduna mangol aduda leptuna tankau ise Tombi Sana loirabro ai lae thengle haiba hotarabro Tombi Sana su phathoklaktuna loibadi loidriye ngali kaino kadaidagi nganbano da ise punga yaukhrabani ngarang tuk phazana nganta sase na hainakhraga aidi chara khra walakhi ga haina tawri ngayakta ngaikho ekhoi ani khara saru khislao as hausikpu kari chara wanmano walasu ise thenglabani horen lambi dagi kaino chaba yaba mai leige koiroi kidorage nangko ichi ai ngarang ahing amta tumbana teko nungshi dabi dugi masakto imichida dom uduna laiba yarabra pie mako insilau horen puk thananaba ai leige hoi nangna dumain haibanina charoige pie ma insilakhige ko hoise khara thubiru Tombi Sana imungda phat changduna pie ma induna phat amuk thoklai haire yare chalasi yare lao ise khara ngana satlaga khara ngana watana hubuna phei tawbani adugidi kaisu koiroita kaisu tawri madugi maibado isena sakhangnei isega aina haibada mana dom khangna tawrakani khongdu launa thango ise tahana makhoi ani chati somduna kaithel Sanatombi ngasidi kaithel ngana thoklai ngarangi numitta magi posit phakibadudi karino sathina phakraba zani kaya nungaina mayumda hanki mahak mayum hek yaubaga sakhra sasilaga ising asengmana masado zom saitharaga phamungda kakatlaga adum nungaina tumkhre kaya du nungaiki ngarang posit yamna phakibagi haraumandana ngasisu phaba yai khandana kaithel ngantana thoklakpani fifane yonba mi kharadi hanabu leiramni adubu mahaki nakalda phamba Phazatongi poifam adumadi ihang hangduna leiri mamit aduna paina yengduna hai lakju malini ngasidi nahan kidi yahu yam nganjabani mahagise ngarang pot amta sittabaduda kaithelga lakningdaba oireni laktrabadi phanida haiduna magi semba sagadabudu semi phamba hawi mathang mi laktuna magidagi phi phane khanduna leire ngantana potsit phare ngasisu Sanatombi haraubana loire Phazatonga thoklaktri mangondagi ayamba mina pot leire mumonoksaduna haise sibugai kaino ngarang sitpadudagi ngasinabu hina sitawribra karino ise Phazaton su thoklakti pungdi awi yoramlani kaithe leirimbi imana ise onthokna sanbiri sibugai haiba nupi ama sanglaktuna phanek ama yenglei nupi tuna hangi isia sibu kari phanek masuno ho aduni ahingda paiba tandangi mathi masu hairibato haima masu gaidi naire yengo adu loge haibro sidi masu khara yakmale khara maksin boina yenge maksin bhaiba se yengo sida suani leire makpagidi phajana maklabani apama yawbra yengo sina phajai kari masu haidoino sibo tomal pambida urini yetpa masu haiduni aduga sisina turelda tawtharakpa haibong amunba masuni sino phajari sihoini ekta lawkhragi hoi mathang yamna yoli numitsu koktondagi leithakre matam adu phauba Phazaton kaithel thoklakti amuk haijai hoksik phauba kaithel thoklakri basinati thoklaroida sinabu hena pai ma thoklaktabasini hena potsit basu hele yam heleba numit asimasu Sanatombi potsit onthokna phakre sendong sumayam phangbagi harau mayum dahalle mathangi numitni Phazaton pandam amaga loinana mamlingaidagi hekta kaithelda thui kaithelda chain sang yonbi thabana hai kaino isia ngalida ngasidia kai leige sum thokla iro pot pham thokla ini haima ngan khredon thokna ngalasu hekta thoklab ngarangsu kaithel thohodi adubudi kaisu kaide
ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯟꯕ ꯑꯩꯈꯣꯏ ꯐꯥꯎ ꯍꯧꯖꯤꯛꯇ ꯊꯨꯡꯂꯕꯗ ꯉꯥꯏꯔꯤ ꯏꯆꯦ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯤꯌꯨꯀꯣ ꯑꯣꯏꯖꯒꯦ ꯅꯍꯥꯟꯗꯒꯤ ꯄꯣꯠ ꯑꯃꯠꯇ ꯁꯤꯠꯇ꯭ꯔꯤꯕꯅꯤ ꯑꯣꯏꯔꯒꯦ ꯐꯔꯦ ꯑꯩꯁꯨ ꯏꯁꯤꯡ ꯑꯃꯨꯛꯇ ꯍꯣꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯐꯖꯇꯣꯟ ꯃꯥꯒꯤ ꯄꯣꯠꯐꯝꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯐꯝꯊꯩ ꯑꯌꯨꯛ ꯉꯟꯇꯥꯗ ꯐꯤ ꯐꯅꯦꯛ ꯂꯩꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯇꯥꯡꯅ ꯊꯣꯛꯏ ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯉꯁꯤꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯊꯑꯣꯏꯅ ꯉꯟꯇꯥꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤꯁꯤꯡꯗꯤ ꯂꯣꯏꯅ ꯁꯨꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯇꯤꯜꯂꯤ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯨ ꯃꯁꯤꯗ ꯌꯥꯝꯅ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯈꯥꯎꯌꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯦ ꯐꯔꯦꯗ ꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦ ꯂꯥꯛꯂꯤꯉꯩꯁꯤꯗ ꯐꯅꯦꯛ ꯂꯩꯈ꯭ꯔꯒꯦ ꯐꯖꯇꯣꯟ ꯁꯤꯌꯥ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯏꯅꯥꯎ ꯐꯅꯦꯛ ꯑꯃꯠꯇ ꯌꯦꯡꯒꯦ ꯌꯥꯝꯅ ꯇꯥꯡꯕꯒ ꯅꯠꯇꯦ ꯏꯆꯝ ꯆꯝꯕꯅꯤ ꯃꯩꯔꯤ ꯃꯈꯨꯡ ꯃꯆꯨꯗꯣ ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯏ ꯁꯤꯗ ꯃꯈꯜ 2-3 ꯂꯩꯔꯦ ꯁꯤꯃꯅ ꯑꯔꯪꯕꯤ ꯌꯥꯎꯕꯤꯁꯦ ꯃꯄꯥꯜꯁꯨ ꯈꯔ ꯄꯥꯛꯄꯅꯤ ꯁꯤꯅ ꯑꯔꯪꯕꯤ ꯌꯥꯎꯕꯤ ꯑꯁꯤꯅ ꯐꯖꯩ ꯁꯤꯅ ꯍꯦꯟꯅ ꯇꯥꯡꯂꯤꯔꯣ ꯆꯞ ꯃꯥꯟꯅꯩꯗ ꯃꯃꯜꯒꯤꯗꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯁꯤꯃꯅ ꯐꯔꯦ ꯏꯆꯥ ꯅꯨꯄꯤꯅꯁꯨ ꯄꯥꯝꯕꯅ ꯂꯣꯏꯔꯅꯤ ꯉꯟꯇꯥꯅ ꯐꯅꯦꯛ ꯌꯣꯜꯂꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦ ꯍꯌꯦꯡꯁꯦ ꯏꯁꯨ ꯅꯨꯄꯥꯒꯤ ꯆꯥꯛꯎꯝꯕ ꯊꯣꯛꯄ ꯍꯌꯦꯡꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯍꯥꯟꯅ ꯂꯩꯔꯒ ꯊꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯂꯥꯛꯄꯅꯤ ꯏꯆꯥ ꯅꯨꯄꯤꯅ ꯐꯅꯦꯛ ꯑꯃꯠꯇꯁꯨ ꯂꯩꯕꯤꯌꯣꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯄ ꯃꯄꯥ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯁꯤ ꯑꯣꯏꯅ ꯌꯣꯝꯂꯒꯦꯀꯣ ꯌꯣꯝꯂꯣ ꯁꯤ ꯐꯅꯦꯛꯁꯤ ꯏꯆꯦ ꯍꯌꯦꯡ ꯅꯁꯨꯒꯤ ꯆꯥꯛꯎꯝꯕ ꯍꯥꯏꯕꯗꯨꯗ ꯁꯦꯠꯍꯜꯂꯨꯀꯣ ꯑꯗꯨꯒ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯁꯦꯠꯍꯟꯗꯣꯏꯅꯤ ꯐꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯅꯠꯇꯦ ꯃꯃꯜꯕꯨ ꯀꯌꯥ ꯍꯥꯏꯔꯤꯅꯣ ꯃꯗꯨ ꯏꯆꯦ ꯑꯩꯈꯣꯏꯅ ꯊꯥꯕꯗ ꯂꯨꯄꯥ 150 ꯑꯗꯨꯃꯥꯏꯅ ꯊꯥꯕꯅꯤ ꯑꯗꯣ ꯁꯤꯅ ꯈꯨꯂꯥꯡꯈꯥꯡꯅꯤꯅ 10 ꯇꯥꯔꯒꯦ 140 ꯄꯤꯔꯝꯃꯣ ꯍꯣꯏ ꯁꯤ ꯂꯩꯔꯦꯁꯦ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣꯀꯣ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯨꯄꯤꯗꯨ ꯆꯠꯈꯤ ꯐꯖꯇꯣꯟ ꯑꯗꯨꯝꯅ ꯉꯟꯇꯥꯅ ꯄꯣꯠꯁꯤꯠ ꯐꯕꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯩꯈꯤ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯋꯥꯔꯤ ꯄꯨꯡꯕ ꯀꯨꯞꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯅ ꯃꯤ ꯁꯨꯝꯅꯕ ꯖꯟꯇ꯭ꯔ ꯑꯃꯈꯛ ꯈꯨꯗꯛ ꯑꯗꯨꯗ ꯁꯥꯕꯤꯔꯛꯏ ꯃꯗꯨꯕꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯪ ꯇꯥꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯁꯤꯖꯤꯟꯕꯅꯤ ꯁꯦꯜꯁꯨ ꯈꯔꯗꯤ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯝꯃꯨꯔꯨꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯄꯣꯠꯁꯤꯠ ꯑꯗꯨꯗ ꯐꯔꯒ ꯂꯣꯏꯔꯦ ꯑꯁꯤꯅꯤ ꯀꯔꯝ ꯇꯧꯕꯅꯣ ꯌꯦꯡꯅꯤꯡꯕꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛ ꯇꯨꯝꯈꯤꯗꯦ ꯑꯁꯨꯝꯅ ꯉꯁꯤ ꯉꯟꯇꯥꯅ ꯄꯣꯠꯁꯤꯠ ꯁꯤꯠꯄ ꯍꯧꯕꯁꯤꯗꯗꯤ ꯉꯔꯥꯡ ꯃꯥꯏꯕꯒꯤ ꯃꯟꯇ꯭ꯔꯗꯨ ꯀꯥꯟꯅꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯍꯅꯨꯕꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯄꯣꯠ ꯈꯜꯂꯤ ꯕꯦꯝꯃ ꯐꯅꯦꯛꯇꯣ ꯑꯩꯒꯤꯅꯤ ꯌꯥꯝꯅ ꯊꯤꯕ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯁꯤꯗꯧꯕꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯅꯦꯛ ꯑꯍꯟꯕ ꯑꯃꯇꯪꯗꯤ ꯁꯦꯠꯂꯝꯒꯦꯗꯅ ꯑꯕꯣꯛꯅ ꯈꯟꯕ ꯑꯕꯣꯛ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯀꯩꯅꯣ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤꯗꯤ ꯃꯌꯦꯡ ꯍꯦꯛꯇ ꯇꯥꯔꯛꯄ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯨ ꯁꯤ ꯁꯦꯠꯂꯕꯗꯤ ꯑꯕꯣꯛ ꯄꯥꯡꯒꯜꯒ ꯌꯥꯝꯅ ꯀꯟꯈꯠꯇꯧꯔꯤꯕꯅꯤ ꯄꯥꯝꯂꯕ꯭ꯔꯥ ꯌꯦꯡꯉꯣꯁꯦ ꯃꯆꯨꯕꯨꯗꯤ ꯈꯔ ꯋꯥꯎꯔꯦ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯑꯍꯥꯎꯕꯅ ꯄꯛꯆꯅꯤꯗ ꯍꯣꯏ ꯏꯁꯨꯅ ꯍꯥꯏꯔꯕꯅꯤꯅ ꯁꯤ ꯍꯦꯛꯇ ꯂꯩꯔꯒꯦ ꯑꯗꯣ ꯐꯅꯦꯛꯀꯤ ꯃꯃꯜ ꯀꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯕꯣꯛꯇꯤ ꯂꯥꯏꯔꯕꯅꯤ ꯐꯅꯦꯛ ꯑꯁꯤꯃꯇꯪ ꯂꯩꯅꯕ ꯑꯩꯅ ꯁꯦꯜ ꯇꯨꯡꯁꯤꯜꯂꯛꯏꯕꯁꯤ ꯆꯍꯤ ꯑꯃ ꯐꯥꯔ ꯄꯣꯠꯅꯤ ꯀꯌꯥꯝꯕꯨ ꯍꯥꯏꯗꯧꯔꯤꯒꯦꯗ ꯅꯥꯀꯜꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ ꯉꯔꯥꯡꯁꯨ ꯄꯣꯠꯁꯤꯠ ꯐꯈꯤꯕꯗꯨꯗ ꯉꯁꯤꯁꯨ ꯀꯩꯊꯦꯜꯗ ꯉꯟꯇꯥꯅ ꯃꯨꯛ ꯂꯥꯛꯄꯅꯤ ꯐꯖꯇꯣꯟꯅꯒ ꯉꯟꯅ ꯍꯦꯛꯇ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ ꯉꯟꯈ꯭ꯔꯦꯗ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯩ ꯉꯜꯂꯤꯅ ꯂꯥꯛꯑꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯉꯜꯂꯤ ꯍꯥꯏꯕꯅꯤ ꯅꯨꯃꯤꯗꯥꯡꯒ ꯑꯝꯇ ꯇꯨꯝꯗ꯭ꯔꯕ ꯆꯥꯠꯅꯁꯤꯕꯣ ꯃꯤꯒꯥꯏꯁꯨ ꯄꯣꯠ ꯂꯩꯔꯝꯅꯤꯅꯦ ꯑꯩꯁꯦ ꯁꯤꯗꯒꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯝꯗꯧ ꯄꯣꯠꯅꯤꯗ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡ ꯐꯖꯇꯣꯟꯒꯤ ꯄꯣꯠꯐꯝꯗ ꯂꯣꯏꯅ ꯍꯦꯛꯇ ꯆꯪꯒꯨꯝ ꯇꯧꯔꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯟꯅ ꯐꯤ ꯑꯃ ꯈꯜꯂꯤ ꯁꯤ ꯃꯆꯨꯁꯤ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯏꯗ ꯀꯕꯣꯛ ꯆꯥꯏꯔꯤꯁꯦ ꯈꯔ ꯀꯨꯡꯃꯜꯂꯦ ꯂꯟꯅ ꯆꯥꯏꯕ ꯂꯩꯇ꯭ꯔꯣ ꯍꯩꯃ ꯂꯩꯁꯥꯕꯤꯗꯤ ꯀꯕꯣꯛ ꯀꯨꯡꯅ ꯆꯥꯏꯕ ꯏꯟꯗꯧꯅꯤ ꯀꯩꯅꯣ ꯀꯕꯣꯛ ꯂꯟꯅ ꯆꯥꯏꯕꯁꯤ ꯏꯜꯂꯒ ꯑꯔꯤꯕꯤ ꯃꯥꯟꯅꯕꯅꯤ ꯐꯖꯕꯕꯨꯗꯤ ꯁꯤꯒꯤ ꯀꯕꯣꯛ ꯀꯨꯡꯅ ꯆꯥꯏꯕꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯃꯗꯨꯅ ꯃꯌꯦꯛ ꯊꯣꯛꯄ ꯍꯦꯛ ꯏꯟꯕꯗꯅꯦ ꯂꯝ ꯑꯗꯨꯝ ꯉꯥꯜꯂꯤ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯣꯏꯕꯦꯕ ꯁꯤꯅ ꯐꯇꯥꯏꯌꯦꯅ ꯃꯇꯨꯡꯗꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯈꯨꯠ ꯂꯥꯝꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯁꯤ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯀꯔꯝꯕ ꯑꯁꯪꯕꯁꯤꯔꯣ ꯑꯁꯪꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯂꯩꯁꯥꯕꯤꯗꯨꯅ ꯏꯅꯝꯃ ꯑꯩꯒꯤꯁꯦ ꯃꯃꯜ ꯀꯌా ꯑꯣꯏꯗꯣꯏꯅꯣ ꯕꯦꯝꯃ ꯂꯨꯄꯥ 100 ꯌꯧꯕꯅꯤ ꯁꯨꯝꯗꯧꯔꯨ 10 ꯇꯥꯔꯒꯦ 10ꯗꯤ ꯌꯥꯝꯃꯟꯗꯦ ꯀꯩꯅꯣ 10 ꯇꯥꯔꯣꯏꯅꯝꯃ ꯃꯊꯪꯗ ꯁꯤꯗ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯀꯦꯕ ꯍꯣꯏꯗ ꯍꯦ ꯇꯥꯊꯣꯛꯀꯦ ꯍꯦ
lupa kun tabu kaino saniga marifu piru aduneba mini hekta innai thangnana phamliba Sanatombi gi potphamdadi kanam tek changlakti matau adu da mahak sauning bana loiri haijai kaino si tawri basibo aibu manglo sibo mangon da loina harakwa mi kai krik ina duna changma sibu karino ngarang na hana aingon de thomjin aduga ngasina mangon da si yaroida he kai thele ni bi ma kaino nangna tawri basibo aina di pot si tuini kaina ngan tak laga hena phajaton gi potphamda mi inai phajaton harau bana loi mathamoi da haijai hai khreda madugi maibudo sina sibo aingon da hairam drapati ngasi tawri ba sumna tawkhitra haibani da tokna nungai ri aidi mi ni te ina yaiba ngak tang sida yoni basa phanadi yam sendong su yamna phangli isia kariyeng sigya masi khongrum maksugi phise si khayanu sibo masi ekta laura tawni aida khai diki pamsam masuni mingonda di sahum tara yon mani chahum da piram hoi Sanatombi na haijai yengune chama yankai piba sibo tangkhai hengatlaga chahum da yole haiba maning yamna tawni masi kaino haibani matau si tokna sunu sikijeta mamai du paithoktu na mahak lai phajatona mi komlakpa tanza yenglaga nakalda mamai lektoktuna Sanatombi da yenglaga asumna wa hai ina kaino namai kaido isuk sutoklaga leibdubo nate nakhonga hamninglabro hera ise ikoi adugumma mi nate sum haibanida nate singju sasiro isi singju leige kaino ise haujikpu kanagi singju no chaningde sum ise na pijaning tawbanida ngan siyam na ngali nate nangbu nayumdagi chaka sarakprane aidi ngasa ayuk mamli kandagi kaitel thoklei aduna chakam ta sarakti chakpu lamsile tawrisi chakoina leigi isia ngasi dinia kaithel lairembi mana yam sanbire pot yamna yon masidi harawini he harawu phongdok poina isi sak leigi saru silau phajaton hairaklibu wafam asi Sanatombi magi maphamdadi yamna sauning ba haibadu oikre pot sittabagi kharanaga sauning naga leibani adumna mu haijilakpaduda mahak tasengna I kare aduna khummi o leibiyo haijakhide saning masi dum sabiruro sak ama leiraga saba ngamdaba mi nati ai haima kainomnina nate nangidubu aingonda sauriba kaina haibaduro thokna wa ngangdorida saunu ko isena nangbu nungsiduna tawbani saunu nahan mahakna khoidau sauningna leiringai aduda Sanatombi usitana mangonda wa hairakibadugi laman khumba oina mana ngasi amuk thawaina asumna tawge haina tawribani Sanatombi yamnasu sauningna mamaidu paithoklaga lei haijai mathanta magise aingonda haige yauna hairibaniba tawgeng tawribaniba yengo aina mu tarukudi yengo masaksiga phajatona haire nangna sasi haiba yadrabanina isi dum chanaga saurage ko haimaiba mi pot leiba sangla ine kari yengsigya angang masugi phaneka angang baphiga masu sanaba leigadro puna leige tawbani lei loini hek lei masu loina suna lei angang ba haiba ko si phanik na sid leire sina phi masugi di sa manari pamla breng pamle aini hek pamba haiba du thokle phi masu angang basida amasu lei ko sisu yengo phajabagi di animak loina phajai sisu phajai ado amasini hele loina phajabani adudi asi hoina yenglage ba yenglage phanik siga pulap leibanina sel khara tawko tadoine ani sida punna satret yankai do piro aina hariba se yamna tana hairabani ko yankai do muk naplano satret do taw adu de yara roigi aigi se taba yaba taraga hairabani adu isu ko kyaro kai do ke phare se kunna maga tarage satret kuntra piro adu de yamande sida yanara si kai do khangdrida pot ka yonphom khangde tawrisi tara maga tarage sidagi di taba ngamnoroi ko satret kundu taw hoi phi phanek to yonkre phajaton haire asige pot khusit asibu kaino sak amukta saru kaina tawbani pot leiba lakpa mising asina yaman nanane sak sabaga chatpa ngamtre tawrise hoida nong phadok ni kaidawege Sanatombi romda haiphet yenglaga ingit oina hai hoida kaidawege potna busitladi sarai helasu ai hendok lagi masida Sanatombi na mamai aduna nakal amada yenglaga khumle mi sing si thokna mit na dawrida
ꯅꯣꯡꯃꯇꯪ ꯄꯣꯠ ꯈꯔ ꯁꯤꯠꯆꯕꯁꯤꯗ ꯃꯈꯤ ꯌꯥꯝ ꯂꯥꯡꯉꯦꯕ ꯄꯣꯠ ꯁꯤꯠꯇꯕꯒꯤ ꯃꯤ ꯁꯥꯎꯅꯕꯁꯨ ꯌꯥꯎꯅꯔ ꯃꯥꯜꯂꯦꯀꯣ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯗꯦꯀꯣ ꯂꯣꯏꯅ ꯈꯪꯕ ꯆꯥꯠꯅꯤ ꯎꯁꯤꯠꯇꯕꯒꯥꯏꯗꯤ ꯄꯪꯇꯧ ꯇꯧꯅꯒꯨꯝꯁꯦ ꯍꯣꯏ ꯑꯩꯁꯨꯅꯦ ꯀꯩꯁꯨ ꯇꯧꯖꯈꯤꯗꯦ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯖꯩ ꯅꯃꯥꯈꯩꯗꯣ ꯁꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯍꯩꯃ ꯃꯑꯣꯡ ꯑꯃꯅꯤꯅ ꯁꯤꯗꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯒ ꯏꯁꯧ ꯂꯥꯡꯉꯤ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣ ꯈꯨꯂꯪ ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯗꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯝꯗꯥꯏꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯆꯥꯛ ꯂꯣꯏꯅ ꯇꯣꯛꯍꯧꯔꯦ ꯂꯥꯛꯑꯣ ꯆꯥꯎꯔꯁꯤ ꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯇꯣꯉꯥꯟꯅ ꯎꯞꯂꯒ ꯊꯝ ꯀꯩꯗꯧꯔꯕ ꯀꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯅꯣ ꯍꯪꯈ꯭ꯔꯦꯗ ꯃꯁꯤꯃ ꯆꯥꯅꯤꯡꯗꯦꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗꯅ ꯅꯪ ꯆꯥꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯑꯣꯡ ꯑꯃ ꯀꯟꯅ ꯇꯧꯔꯛꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯁꯦꯡꯅ ꯁꯅꯥꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯃꯤ ꯂꯣꯏꯅ ꯆꯪꯈ꯭ꯔꯤꯕꯗꯣ ꯑꯩꯒꯤ ꯈꯨꯠꯐꯥ ꯐꯥꯎ ꯃꯉꯣꯟꯗ ꯄꯣꯠ ꯂꯩꯕ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯃꯟꯇ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯖꯥꯠꯅꯣ ꯄꯣꯠ ꯁꯤꯠꯅꯕ ꯂꯩꯋꯥꯒ ꯇꯧꯔꯨꯕ ꯖꯥꯠꯂ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯂꯥꯛꯈꯤꯗꯕꯗꯣ ꯃꯗꯨꯒꯨꯝꯕ ꯇꯧꯕ ꯆꯠꯂꯤ ꯖꯥꯠꯂ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯕ ꯁꯥꯔꯤ ꯃꯁꯝꯗꯣ ꯍꯣꯠꯅꯤꯡꯕꯅ ꯉꯁꯥꯏ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯟꯈꯤꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯁꯤꯡꯅꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯩꯊꯦꯜ ꯀꯥꯕ ꯈꯨꯗꯤꯡꯗ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯦ ꯄꯣꯠ ꯂꯩꯕ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯖꯇꯣꯟꯒꯤ ꯄꯣꯠꯐꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯪꯗꯨꯅ ꯐꯤ ꯐꯅꯦꯛ ꯂꯩꯅꯈ꯭ꯔꯦ ꯈꯜꯂꯨꯔꯒ ꯁꯅꯥꯇꯣꯝꯕꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯃ ꯂꯥꯛꯏ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯀꯥꯟꯊꯣꯛꯂꯒ ꯊꯪꯅꯕꯗꯨꯗ ꯍꯦꯛꯇ ꯆꯪꯈꯤꯕ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯔꯛꯏ ꯀꯔꯤ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯄꯣꯠꯁꯤ ꯁꯤꯠꯀꯅꯤ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯗ ꯂꯣꯏꯅ ꯆꯪꯗꯨꯅ ꯄꯣꯠ ꯂꯩꯗꯨꯅ ꯂꯩꯔꯦ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯣꯠꯁꯤꯠꯇꯣ ꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯃꯥꯅ ꯌꯣꯜꯂꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯃꯃꯜ ꯌꯥꯝ ꯍꯟꯊꯅ ꯑꯩ ꯍꯦꯛꯇ ꯌꯣꯜꯂꯒꯦ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯩ ꯌꯦꯡꯂꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯐꯖꯇꯣꯟꯒꯤ ꯄꯣꯠꯐꯝꯗ ꯐꯤ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯐꯖꯇꯣꯟ ꯍꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯣꯟꯊꯣꯛꯅ ꯐꯤ ꯐꯅꯦꯛ ꯁꯤꯠꯂꯤ ꯃꯍꯥꯛ ꯃꯥꯏꯕ ꯇꯥꯟꯅꯔꯨꯕꯗꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯂꯦ ꯃꯍꯥꯛ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯩꯊꯦꯜ ꯀꯥꯔꯛꯏ ꯑꯗꯨꯒ ꯊꯦꯡꯅ ꯀꯨꯝꯈꯤꯅꯤ ꯆꯥꯛꯀꯥꯏꯗꯤ ꯃꯌꯨꯝꯗ ꯆꯥꯗ꯭ꯔꯦ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯐꯤ ꯑꯗꯨꯒꯤ ꯃꯃꯜ ꯍꯪꯉꯤ ꯏꯆꯦ ꯁꯤꯒꯤ ꯐꯤ ꯑꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯆꯍꯨꯝꯗꯤ ꯈꯔ ꯇꯥꯡꯃꯟꯗ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯇꯥꯡꯕꯅꯣꯗ ꯅꯪꯁꯨ ꯐꯤ ꯌꯥꯝꯅ ꯐꯕꯅꯦ ꯅꯪꯁꯨ ꯄꯥꯏꯕꯗ ꯈꯪꯂꯝꯒꯅꯤ ꯐꯤꯕꯨꯗꯤ ꯐꯩ ꯈꯪꯉꯤ ꯑꯗꯨꯒ ꯃꯃꯜꯁꯦ ꯈꯔ ꯋꯥꯡꯗꯕꯅꯤꯀꯣ ꯃꯤ ꯑꯇꯩꯗ ꯀꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯔꯗꯧꯅꯤ ꯑꯗꯣ ꯈꯔ ꯇꯥꯕꯤꯔꯣ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯈꯔ ꯑꯃꯗꯤ ꯑꯩ ꯇꯥꯔꯒꯦ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯕꯗꯤ ꯑꯩ ꯉꯝꯂꯣꯏꯀꯣ ꯑꯗꯨꯗꯤ ꯇꯥꯡꯃꯟꯈ꯭ꯔꯦ 50 ꯇꯥꯔꯣ ꯃꯗꯨꯗꯤ ꯌꯥꯔꯣꯏꯅꯦ ꯀꯣꯛ ꯇꯥꯕꯤꯔꯣ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯃꯥꯒꯤꯗꯤ ꯌꯥꯎꯕꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯏ ꯆꯅꯤ ꯐꯖꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯂꯨꯄꯥ 200ꯗꯤ ꯌꯣꯟꯖꯔꯤ ꯂꯩꯔꯨ ꯂꯥꯎ ꯆꯅꯤꯗꯅꯤ ꯐꯤꯁꯤꯡꯁꯦ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯒ ꯃꯁꯛꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯨꯄꯥ 200ꯗ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯤꯗꯨ ꯐꯠ ꯊꯥꯗꯗꯨꯅ ꯊꯪꯅꯕ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯤ ꯃꯇꯧꯗꯨꯗ ꯐꯖꯇꯣꯟꯅ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯅꯣ ꯐꯤꯁꯤ ꯂꯧꯔꯅꯤ ꯍꯥꯏꯅ ꯃꯃꯜꯒ ꯉꯥꯡꯅꯔꯒ ꯑꯗꯣꯝꯗ ꯆꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯑꯁꯤꯗ ꯅꯪꯒꯤ 100 ꯄꯥꯒꯤꯅ 200 ꯀꯌꯥꯝ ꯈꯦꯠꯅꯩ ꯑꯩ ꯈꯔ ꯇꯥꯒꯦ 50 ꯇꯥꯒꯦ ꯂꯥꯛꯑꯣ ꯌꯥꯔꯅꯤ ꯏꯆꯦ ꯃꯉꯣꯟꯗꯒꯤ 200 ꯄꯤꯕꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦ ꯑꯩ ꯍꯩꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯉꯣꯟꯗꯒꯤ ꯂꯩꯕ ꯆꯪꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯂꯩꯌꯨ ꯁꯥꯎꯕꯤꯅꯨ ꯏꯆꯦ ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯏꯆꯦ ꯁꯤꯒꯤ ꯐꯤꯁꯦ 200 ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯏꯕꯦꯝꯃ ꯑꯩ ꯁꯤ ꯂꯩꯈ꯭ꯔꯒꯦ ꯁꯦꯜꯁꯤ ꯂꯩꯔꯦ ꯍꯣꯏ ꯌꯥꯝ ꯁꯤꯠꯀꯦꯀꯣ ꯅꯨꯄꯤꯗꯨ ꯆꯠꯈꯤ ꯁꯅꯥꯇꯣꯝꯕꯤ ꯍꯔꯥꯎꯏ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯁꯦꯟꯗꯣꯡ ꯈꯤꯇꯪ ꯐꯪꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯐꯤ ꯌꯣꯟꯕꯗꯨꯗꯤ ꯌꯣꯜꯂꯤ ꯁꯨꯡꯁꯤꯠ ꯍꯦꯛꯁꯤꯠꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯧꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯐꯖꯇꯣꯟ ꯍꯧꯖꯤꯛꯀꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ
ꯀꯩꯅꯣ ꯑꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕꯗꯣ ꯑꯗꯨ ꯀꯔꯤꯅꯣ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯩꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗꯦꯗ ꯏꯁ ꯋꯥꯈꯜ ꯇꯥꯗꯦ ꯀꯥꯏꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯌꯥ ꯀꯥꯊꯣꯛꯂꯕ ꯉꯥꯃꯣꯛꯇꯣ ꯅꯪꯅ ꯃꯨꯜꯂꯒ ꯆꯥꯕꯒꯨꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤ ꯍꯣ ꯃꯥꯅ ꯑꯉꯝ ꯇꯧꯅꯖꯕꯅꯤ ꯌꯥꯝ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯤ ꯍꯣ ꯌꯦꯡꯁꯤꯟꯅꯗꯕ ꯌꯥꯔꯣꯏꯌꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯒꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯤꯒꯤ ꯃꯃꯜ ꯊꯨꯒꯥꯏꯔꯒ ꯌꯣꯜꯂꯛꯏꯕ ꯑꯦ ꯑꯩꯒꯤ ꯄꯣꯠ ꯌꯣꯟꯖꯕꯅꯤ ꯀꯩꯅꯣ ꯄꯣꯠ ꯌꯣꯟꯖꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯤ ꯈ꯭ꯋꯥꯏꯅ ꯌꯣꯟꯅꯕ ꯐꯤ ꯐꯅꯦꯛꯀꯤ ꯃꯃꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯅꯪꯅ ꯌꯣꯜꯂꯛꯏ ꯀꯔꯤꯒꯤꯅꯣ ꯍꯣ ꯏꯊꯧꯅꯤ ꯑꯩꯒꯤ ꯏꯔꯪ ꯌꯣꯟꯖꯕꯅꯤ ꯑꯩꯗꯤ ꯅꯔꯟ ꯌꯣꯟꯕ ꯑꯣꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ ꯐꯤ ꯐꯅꯦꯛꯀꯤ ꯃꯃꯜ ꯊꯨꯒꯥꯏꯔꯒ ꯈꯛ ꯌꯣꯜꯂꯛꯀꯅꯨ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯀꯩꯗꯧꯒꯦꯕ ꯑꯩꯅ ꯌꯣꯟꯗꯧꯔꯤ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩꯅ ꯌꯣꯟꯅꯤꯡꯕ ꯃꯃꯜꯗ ꯌꯣꯟꯗꯧꯔꯤ ꯏꯆꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯁꯤꯒꯥꯡꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤꯗ ꯍꯣ ꯑꯩꯅꯅꯦ ꯎꯁꯤꯠꯄ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯑꯩꯒꯤ ꯈꯌꯥꯇꯒꯤꯁꯨ ꯃꯨꯜꯂꯒ ꯆꯥꯕ ꯍꯣ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯑꯉꯝ ꯆꯥꯅꯔꯕꯅꯦ ꯃꯁꯤꯗ ꯐꯖꯇꯣꯟ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯑꯗꯨꯏꯗꯤ ꯅꯪ ꯁꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯁꯝ ꯐꯣꯏ ꯑꯗꯣꯝꯅ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯍꯦꯛꯇ ꯐꯣꯏ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯧ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯈꯟꯅꯔꯛꯏ ꯃꯌꯥꯝ ꯌꯥ ꯂꯥꯡꯂꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯏ ꯑꯅꯤꯗꯨ ꯃꯃꯥꯏ ꯍꯨꯠ ꯂꯩꯅꯩ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯀꯧꯅꯗꯤ ꯀꯧꯅꯗꯕ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯧꯅꯗꯅ ꯂꯩꯈꯤꯔꯝꯃꯤ